ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯥꯛꯅꯤꯕ ꯍꯦꯝꯗꯥꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯀꯣꯏꯅ ꯆꯠꯂꯒ ꯅꯤꯔꯒ ꯆꯥꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯍꯥꯞꯄꯤꯔꯛꯂꯤꯕ ꯈꯔꯗꯨꯅ ꯃꯥꯒꯤ ꯆꯔꯥ ꯅꯥꯝꯃ ꯐꯥꯎꯕ ꯆꯥꯕ ꯀꯣꯟꯅꯗꯕꯗꯒꯤ ꯍꯦꯝꯗꯥꯟ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯐꯥꯎꯕ ꯌꯥꯎꯔꯝꯃꯤ꯫ ꯍꯦꯝꯗꯥꯟꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯤꯌꯥꯝꯅ ꯆꯤꯡꯅꯔꯛꯄꯗꯒꯤ ꯃꯉꯣꯟꯗ ꯆꯥꯅꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯄꯤꯔꯝꯕꯗꯣ ꯇꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯂꯒ ꯐꯠꯇꯕ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯃꯔꯛꯇ ꯇꯥꯔꯝꯕ ꯑꯀꯨꯞ ꯑꯀꯨꯞꯄ ꯒꯦꯍꯨ ꯃꯔꯨ ꯃꯔꯥꯡꯅꯆꯤꯡꯕ ꯈꯨꯜꯂꯒ ꯆꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯃꯣꯠꯄ ꯃꯔꯛꯇ ꯈꯣꯠꯇꯨꯅ ꯆꯥꯅꯕ ꯒꯦꯍꯨ ꯃꯔꯨ ꯃꯔꯥꯡ ꯊꯤꯔꯤꯉꯩ ꯃꯅꯥꯛꯇ ꯁꯦꯜꯌꯦꯛ ꯑꯍꯨꯝꯈꯛ ꯇꯥꯔꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯦꯜꯌꯦꯛ ꯑꯍꯨꯝꯗꯨ ꯈꯨꯟꯒꯠꯂꯤ꯫ ꯃꯍꯥꯛꯀꯤ ꯁꯦꯒꯥꯏꯔꯕ ꯐꯨꯔꯤꯠꯈꯥꯎꯗꯨꯒꯤ ꯃꯁꯤ ꯑꯃꯗ ꯀꯤꯁꯤꯜꯂꯒ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯒꯦꯍꯨ ꯃꯔꯨꯁꯤꯡ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯃꯤꯠꯇꯨ ꯒꯦꯍꯨ ꯃꯔꯨ ꯃꯔꯥꯡ ꯑꯃ ꯐꯥꯎꯕ ꯈꯨꯟꯕ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯒꯦꯍꯨ ꯃꯔꯨ ꯑꯃꯠꯇ ꯈꯨꯟꯕ ꯐꯪꯗ꯭ꯔꯦ꯫ ꯁꯦꯜꯌꯦꯛ ꯑꯍꯨꯝꯁꯤꯗꯤ ꯈꯨꯜꯂꯦꯗꯅ, ꯃꯁꯤꯅ ꯉꯁꯤꯒꯤꯗꯤ ꯌꯥꯔꯦ꯫ ꯑꯩ ꯌꯨꯝꯗ ꯍꯜꯂꯒ ꯄꯣꯊꯥꯔꯨꯔꯒꯦ꯫ ꯑꯗꯨꯕꯨ ꯁꯦꯜꯌꯦꯛ ꯑꯍꯨꯝꯁꯤꯗꯤ ꯀꯥꯏꯊꯣꯛꯇꯅ ꯑꯗꯨꯝ ꯊꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯁꯦꯒꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪꯗ ꯃꯍꯥꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯅꯨꯃꯤꯠꯇꯨꯃ ꯂꯦꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯠꯇꯕ ꯃꯔꯛꯇ ꯒꯦꯍꯨ ꯃꯔꯨ ꯊꯤꯔꯒ ꯂꯩꯔꯤꯉꯩ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯌꯣꯠꯅ ꯁꯥꯕ ꯁꯔꯪ ꯃꯅꯨꯡꯗ ꯁꯥ ꯈꯔ ꯍꯥꯞꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤ ꯍꯦꯝꯗꯥꯟꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯗꯥꯟꯅ ꯅꯨꯄꯥꯗꯨꯗ ꯀꯧꯔꯒ ꯍꯥꯏꯔꯝꯃꯤ, "ꯍꯣ ꯃꯍꯥꯁꯣꯏ, ꯅꯍꯥꯛꯀꯤ ꯁꯔꯪ ꯃꯅꯨꯡꯗꯨꯗ ꯄꯨꯔꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ?" ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯤ, "ꯏꯌꯥꯝꯕ, ꯑꯩꯅ ꯁꯔꯪ ꯃꯅꯨꯡꯗ ꯍꯥꯞꯂꯒ ꯄꯨꯔꯛꯂꯤꯕꯁꯦ ꯁꯖꯤ ꯃꯆꯥ ꯈꯔꯅꯤ." ꯍꯦꯝꯗꯥꯟꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯗꯤ ꯃꯁꯤꯗ ꯑꯃꯨꯛꯇ ꯄꯨꯕꯤꯔꯛꯈꯣ, ꯑꯩꯁꯨ ꯑꯃꯨꯛꯇ ꯌꯦꯡꯖꯍꯧꯒꯦ." ꯍꯦꯝꯗꯥꯟ ꯑꯃꯗꯤ ꯁꯖꯤ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯍꯨꯝꯈꯛꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯖꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯝꯗꯥꯟꯒꯤ ꯃꯅꯥꯛꯇ ꯁꯔꯪ ꯊꯥꯡꯒꯠꯂꯒ ꯄꯨꯒꯦ ꯇꯧꯔꯤꯉꯩ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯃꯍꯥꯁꯣꯏ, ꯅꯍꯥꯛꯅ ꯅꯪꯒꯤ ꯃꯇꯝ, ꯅꯍꯥꯛꯀꯤ ꯄꯥꯡꯒꯜꯗꯣ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯦ." ꯃꯁꯤꯗ ꯁꯖꯤ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯌꯥꯝꯕ, ꯃꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅꯅꯣ?" ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, "ꯏꯍꯦ, ꯅꯪꯕꯨ ꯎꯗ꯭ꯔꯕꯔꯣ? ꯃꯁꯤꯒꯤ ꯂꯥꯏꯔꯕ ꯆꯥꯛꯅꯤꯕ ꯅꯨꯄꯥꯁꯦ, ꯃꯁꯤꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯅꯪꯅ ꯍꯦꯛꯇꯃꯛ ꯆꯠꯀꯦ ꯇꯧꯔꯤꯗꯨꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯁꯦꯜꯕꯨ ꯌꯥꯎꯔꯝꯒꯗꯧꯔꯤꯕꯅꯣ?" ꯁꯖꯤ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯣ, ꯑꯗꯨꯗꯤ ꯑꯩꯗꯤ ꯈꯪꯗꯦ꯫ ꯑꯩꯅ ꯈꯟꯕꯗꯗꯤ ꯃꯉꯣꯟꯗ ꯑꯩꯒꯤ ꯁꯖꯤꯁꯤꯕꯨ ꯂꯩꯕ ꯌꯥꯕ ꯁꯦꯟ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅꯗꯤ ꯈꯜꯂꯤ." ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯈꯨꯝꯂꯛꯂꯝꯃꯤ, "ꯀꯔꯤ ꯍꯥꯏꯕ? ꯆꯥꯛꯅꯤꯕ ꯑꯁꯤꯅꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯎꯗ꯭ꯔꯕꯔꯣ ꯃꯥꯅ ꯇꯧꯔꯤꯕꯁꯦ? ꯐꯠꯇꯕ ꯑꯃꯣꯠꯄ ꯃꯔꯛꯁꯤꯗ ꯌꯦꯟꯒꯨꯝꯅ ꯍꯣꯠꯂꯒ ꯒꯦꯍꯨ ꯃꯔꯨ ꯈꯨꯜꯂꯒ ꯆꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯦ? ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯃꯍꯥꯛꯅ ꯌꯦꯟꯒꯤ ꯃꯇꯧꯒꯨꯝ ꯍꯣꯠꯂꯒ ꯊꯤꯔꯤꯕꯁꯦ꯫ ꯃꯉꯣꯟꯗ ꯁꯦꯟ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯁꯦꯟꯗꯨꯅ ꯆꯥꯅꯅꯕ ꯂꯩꯔꯒ ꯆꯥꯔꯝꯃꯣꯏꯗ꯭ꯔꯅꯦ?" ꯃꯁꯤꯗ ꯁꯖꯤ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯌꯥꯝꯕ, ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯄꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯑꯩꯕꯨ ꯀꯧꯔꯛꯄꯗ ꯑꯩ ꯍꯔꯥꯎꯅ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤ꯫ ꯃꯤ ꯈꯔ ꯑꯃꯅ ꯑꯩꯕꯨ ꯀꯧꯁꯤꯜꯂꯒ ꯑꯩꯒꯤ ꯁꯥꯁꯤꯡꯁꯦ ꯌꯦꯡꯂꯒ ꯐꯖꯩ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯂꯩꯗꯅ ꯆꯠꯈꯤꯕꯁꯨ ꯃꯌꯥꯎꯏ꯫ ꯃꯗꯨꯗ ꯑꯩ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯗꯦ꯫ ꯑꯗꯨꯅ ꯆꯥꯛꯅꯤꯕ ꯅꯨꯄꯥꯁꯤꯅ ꯀꯧꯔꯛꯂꯕꯁꯨ ꯑꯩꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯒꯤ ꯁꯖꯤꯁꯦ ꯌꯦꯡꯍꯟꯕ ꯇꯥꯕꯅꯤ." ꯃꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯐꯔꯦ ꯐꯔꯦ, ꯅꯍꯥꯛ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯦ ꯊꯥꯖꯗ꯭ꯔꯒꯗꯤ ꯂꯥꯎ, ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯆꯠꯁꯤ꯫ ꯑꯗꯨꯒ ꯆꯥꯛꯅꯤꯕꯁꯤꯅ ꯀꯔꯤꯕꯨ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯔꯁꯤ꯫ ꯅꯍꯥꯛꯅ ꯆꯥꯛꯅꯤꯕꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯁꯖꯤꯁꯤꯕꯨ ꯂꯩꯅꯅꯕ ꯁꯦꯟ ꯃꯉꯣꯟꯗ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯈꯪꯅꯤ."
ꯃꯁꯤ ꯍꯥꯏꯅꯗꯨꯅ ꯁꯖꯤ ꯌꯣꯟꯕ ꯅꯨꯄꯥꯗꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒ ꯂꯣꯏꯅꯅ ꯆꯥꯛꯅꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯆꯥꯛꯅꯤꯕꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯍꯦ ꯆꯥꯛꯅꯤꯕ, ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯌꯦꯡꯉꯣ, ꯃꯁꯤꯗ ꯂꯩꯔꯦ ꯁꯖꯤꯁꯤꯡꯗꯣ꯫ ꯅꯪꯒꯨꯝꯕ ꯆꯥꯛꯅꯤꯕ ꯂꯩꯕꯥꯛ ꯍꯣꯠꯄ ꯅꯪꯅ ꯀꯔꯤ ꯁꯖꯤꯕꯨ ꯂꯩꯒꯗꯧꯔꯤꯕꯅꯣ?" ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯍꯦꯝꯗꯥꯟ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯁꯖꯤ ꯌꯣꯟꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ, "ꯃꯍꯥꯁꯣꯏ, ꯅꯍꯥꯛꯀꯤ ꯁꯖꯤꯁꯤꯕꯨ ꯑꯃꯗ ꯀꯌꯥ ꯄꯤꯔꯤꯕꯅꯣ?" ꯁꯖꯤ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯦ, ꯂꯩꯕꯥꯛ ꯍꯣꯠꯄ ꯆꯥꯛꯅꯤꯕ, ꯌꯥꯝꯅ ꯂꯥꯟꯖꯗꯕ, ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯁꯥꯔꯅꯨ꯫ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯁꯖꯤ ꯑꯃꯗ ꯁꯦꯜꯌꯦꯛ 5 ꯄꯤ ꯍꯥꯏꯕꯁꯦ ꯂꯣꯏꯅꯃꯛ ꯈꯪꯅꯔꯕꯅꯤ." ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯍꯟꯗꯛꯁꯨ ꯍꯦꯝꯗꯥꯟ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯕ ꯇꯧꯗ ꯁꯖꯤ ꯌꯣꯟꯕ ꯅꯨꯄꯥꯗꯨꯗ ꯍꯪꯂꯝꯃꯤ, "ꯃꯍꯥꯁꯣꯏ, ꯃꯁꯤꯒꯤ ꯁꯦꯜꯁꯤꯡꯁꯤꯒ ꯆꯥꯅꯕ ꯁꯖꯤꯒ ꯌꯥꯎꯔꯒꯗꯤ ꯂꯩꯖꯍꯧꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯃꯆꯤꯗ ꯀꯤꯁꯤꯜꯂꯒ ꯊꯝꯂꯤꯕ ꯁꯦꯜꯌꯦꯛ 3ꯗꯨ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯎꯠꯂꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯍꯦꯝꯗꯥꯟꯗ ꯍꯥꯏꯔꯝꯃꯤ, "ꯍꯥꯏ ꯆꯥꯛꯅꯤꯕ, ꯂꯩꯕꯥꯛ ꯍꯣꯠꯄ, ꯁꯦꯜꯌꯦꯛ 3 ꯄꯤꯕ ꯁꯖꯤꯕꯨ ꯀꯔꯝꯕ ꯃꯐꯝꯗ ꯌꯣꯟꯕꯒꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯗꯥꯟꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠꯇꯨꯅ ꯏꯜꯂꯝꯃꯤ꯫ ꯍꯦꯝꯗꯥꯟꯅ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯥꯏꯗ ꯏꯜꯂꯛꯂꯤꯕꯗꯤ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯦ? ꯑꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯩꯗꯤ ꯁꯖꯤ ꯌꯣꯟꯕ ꯃꯍꯥꯁꯣꯏꯁꯤ ꯀꯧꯔꯒ ꯁꯖꯤ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯖꯕꯅꯤ꯫ ꯅꯪꯅ ꯀꯅꯥ ꯑꯣꯏꯗꯨꯅ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯌꯥꯎꯁꯤꯜꯂꯛꯂꯤꯕꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯗꯥꯟꯅ ꯁꯖꯤ ꯌꯣꯟꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯃꯍꯥꯁꯣꯏ, ꯁꯦ, ꯑꯩꯒꯤ ꯁꯦꯜꯌꯦꯛ 3ꯁꯦ ꯂꯧꯕꯤꯔꯣ, ꯑꯗꯨꯒ ꯃꯁꯤꯒ ꯆꯥꯅꯕ ꯁꯖꯤ ꯅꯪꯉꯣꯟꯗ ꯌꯥꯎꯔꯒꯗꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯃꯣ." ꯃꯁꯤꯗꯒꯤꯗꯤ ꯁꯖꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯦꯝꯗꯥꯟꯅ ꯄꯤꯔꯤꯕ ꯁꯦꯜꯌꯦꯛ 3ꯗꯨ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯁꯔꯪ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯖꯤ ꯃꯆꯥ ꯑꯃꯈꯛ ꯂꯧꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯦꯝꯗꯥꯟꯗ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯏꯌꯥꯝꯕ, ꯁꯦ, ꯃꯁꯤꯒꯤ ꯁꯖꯤ ꯃꯆꯥꯁꯦ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯕꯤꯔꯣ꯫ ꯃꯁꯦ ꯌꯥꯝꯅ ꯁꯤꯡꯕ ꯁꯖꯤꯅꯤ, ꯃꯃꯤꯡꯅ ꯀꯥꯖꯤꯄꯥ ꯀꯧꯕꯅꯤ." ꯑꯗꯨꯒ ꯁꯖꯤ ꯌꯣꯟꯕ ꯅꯨꯄꯥꯗꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯝꯃꯤ, ꯅꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯅꯠꯇꯦ, ꯃꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ? ꯆꯥꯛꯅꯤꯕꯁꯤꯅ ꯑꯩꯒꯤ ꯁꯖꯤ ꯀꯥꯖꯤꯄꯥꯕꯨ ꯁꯦꯟ ꯄꯤꯔꯒ ꯂꯩꯍꯧꯔꯦ, ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯄ, ꯃꯈꯣꯡꯗ ꯈꯣꯡꯎꯞ ꯎꯞꯄ, ꯃꯀꯣꯛꯇꯅ ꯀꯣꯛꯌꯦꯠ ꯌꯦꯠꯄ, ꯑꯅꯥꯟꯕ ꯆꯩꯁꯨ ꯄꯥꯏꯕ ꯅꯨꯄꯥ ꯑꯍꯨꯝꯁꯤꯅꯗꯤ ꯃꯇꯧꯗꯤ ꯃꯥꯜꯂꯒ ꯃꯈꯨꯠꯇ ꯑꯩꯒꯤ ꯁꯖꯤꯁꯤꯕꯨ ꯂꯩꯅꯅꯕ ꯁꯦꯜꯌꯦꯛ ꯑꯗꯨꯕꯨꯗꯤ ꯄꯥꯏꯕ ꯉꯝꯗ꯭ꯔꯕ ꯑꯣꯏꯔ ꯃꯥꯜꯂꯦꯗ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯖꯤ ꯌꯣꯟꯕ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯁꯔꯪꯗꯨ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯝꯗꯥꯟꯁꯨ ꯃꯥꯒꯤ ꯁꯖꯤ ꯀꯥꯖꯤꯄꯥꯕꯨ ꯃꯥꯒꯤ ꯈꯥꯡꯄꯣꯛꯁꯪꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯝꯗꯥꯟꯅ ꯀꯥꯖꯤꯄꯥꯕꯨ ꯄꯨꯔꯝꯃꯤ, ꯑꯗꯨꯒ ꯐꯠꯇꯕ ꯑꯃꯣꯠꯄ ꯃꯔꯛꯇ ꯀꯣꯠꯂꯒ ꯒꯦꯍꯨ ꯊꯤꯔꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯑꯍꯤꯡ ꯑꯃꯅꯤ, ꯈꯪꯍꯧꯗꯅ ꯀꯥꯖꯤꯄꯥꯅ ꯃꯤꯔꯣꯜꯗ, "ꯃꯄꯨ ꯏꯕꯨꯡꯉꯣ, ꯇꯥꯕꯤꯔꯤꯕ꯭ꯔꯥ? ꯑꯣ ꯃꯄꯨ ꯏꯕꯨꯡꯉꯣ," ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯗꯥꯟꯕꯨ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯍꯦꯝꯗꯥꯟꯁꯨ ꯃꯍꯥꯛꯄꯨ ꯀꯧꯔꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯖꯤ ꯀꯥꯖꯤꯄꯥ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯁꯖꯤ ꯑꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕꯅꯣ, ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯀꯤꯕꯅ ꯊꯨꯝꯍꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯖꯤ ꯀꯥꯖꯤꯄꯥꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩ꯫ ꯍꯦꯝꯗꯥꯟꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯤꯗ ꯀꯥꯖꯤꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯄꯨ ꯏꯕꯨꯡꯉꯣ? ꯑꯩꯕꯨ ꯑꯁꯨꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯤ?" ꯍꯦꯝꯗꯥꯟꯅ ꯈꯨꯝꯃꯤ, "ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤꯕꯣ? ꯃꯃꯥꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯁꯖꯤ ꯑꯃꯅꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯒꯨꯝꯅ ꯋꯥ ꯉꯥꯡꯂꯤꯕ?" ꯀꯥꯖꯤꯄꯥꯅ ꯈꯨꯝꯃꯤ, "ꯑꯣ, ꯑꯗꯨꯒꯤꯔꯥ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯉꯛꯄꯤꯔꯤꯕꯁꯦ? ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯦ, ꯄꯨꯟꯁꯤꯗ ꯑꯉꯛꯄ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨ ꯊꯦꯡꯅꯔꯛꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯍꯥꯛꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨ." "ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨ, ꯅꯪꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯗꯣ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅꯃꯛ ꯌꯥꯅꯤ." "ꯃꯄꯨ ꯏꯕꯨꯡꯉꯣ,
ꯀꯔꯤꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯄꯨ ꯑꯣꯏꯔꯕꯅꯤꯅ ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯁꯤ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯑꯃꯗꯤ ꯄꯨꯔꯛꯄ ꯐꯩ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯕꯤꯒꯗꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯋꯥꯁꯛꯀꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯕꯨꯅꯣ? ꯃꯄꯨ ꯏꯕꯨꯡꯉꯣ, ꯐꯠꯇꯕ ꯑꯃꯣꯠꯄ ꯃꯔꯛꯇ ꯍꯣꯠꯂꯒ ꯐꯪꯂꯛꯄ ꯒꯦꯍꯨꯗꯨꯅ ꯑꯩ ꯑꯃꯁꯨꯡ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯆꯔꯥ ꯂꯥꯡꯕꯁꯤꯗ ꯀꯣꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯍꯥꯛꯇꯤ ꯆꯥꯗꯕꯅ ꯁꯤꯕ ꯇꯥꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯥꯒꯤ ꯆꯥꯅꯅꯕ ꯊꯤꯖꯔꯒ ꯆꯥꯖꯔꯨꯒꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅꯃꯛ ꯑꯃꯨꯛ ꯍꯟꯖꯔꯛꯀꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯌꯥꯕ ꯄꯤꯕꯤꯒꯅꯤ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯋꯥꯁꯛꯄꯤꯌꯨ꯫ ꯋꯥꯁꯤ ꯇꯥꯕꯗ ꯍꯦꯝꯗꯥꯟ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯣ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯀꯥꯖꯤꯄꯥ, ꯑꯩꯅ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅ ꯅꯪꯕꯨ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯐꯔꯦ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯍꯥꯛꯁꯨ ꯌꯥꯔꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯅꯕꯨꯛ ꯊꯟꯅ ꯆꯥꯖꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯥꯖꯤꯄꯥ ꯍꯦꯝꯗꯥꯟꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯣꯡꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯀꯥꯖꯤꯄꯥꯅ ꯆꯦꯟꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤꯕ ꯍꯦꯝꯗꯥꯟ ꯈꯪꯍꯧꯗꯅ ꯀꯞꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯑꯣ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯖꯤ ꯀꯥꯖꯤꯄꯥ, ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯝꯗꯥꯟꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯒ ꯌꯨꯝꯊꯪꯅꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯇꯥꯕꯗꯒꯤ ꯍꯦꯝꯗꯥꯟꯕꯨ ꯆꯩꯔꯒ ꯍꯥꯏꯔꯝꯃꯤ꯫ ꯍꯩ ꯆꯥꯛꯅꯤꯕ, ꯎꯐꯨꯜ ꯏꯅꯥꯏ ꯇꯩꯕ, ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯀꯞꯂꯤꯕꯅꯣ? ꯅꯪꯕꯨ ꯅꯀꯣꯛꯇꯨꯕꯨ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯕꯔꯣ? ꯅꯪꯒꯤ ꯁꯦꯜꯌꯦꯛ ꯑꯍꯨꯝꯗꯨꯅ ꯅꯁꯥꯒꯤ ꯆꯥꯅꯅꯕ ꯈꯔ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯨꯅ ꯅꯪꯅ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯁꯖꯤ ꯑꯣꯏꯅ ꯂꯩꯔꯤꯕꯅꯣ? ꯅꯁꯥ ꯐꯥꯎꯕ ꯆꯥꯅꯕ ꯂꯩꯇ꯭ꯔꯤꯕ ꯅꯪꯅ ꯁꯖꯤꯁꯤ ꯀꯔꯤ ꯄꯤꯖꯗꯨꯅ ꯌꯣꯛꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯗꯥꯟꯗꯨ ꯃꯕꯨꯛꯅꯤꯡ ꯐꯥꯊꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯒꯦꯍꯨ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯍꯦꯝꯗꯥꯟ ꯃꯍꯥꯛ ꯈꯥꯡꯄꯣꯛꯁꯪꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥꯖꯤꯄꯥ ꯍꯜꯂꯛꯂꯝꯗꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯋꯥꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯀꯥꯖꯤꯄꯥ ꯆꯣꯡꯗꯨꯅ ꯍꯦꯝꯗꯥꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯍꯦꯝꯗꯥꯟꯅ ꯀꯥꯖꯤꯄꯥꯕꯨ ꯀꯣꯜꯂꯒ ꯍꯥꯏꯔꯝꯃꯤ꯫ ꯑꯣ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯀꯥꯖꯤꯄꯥ, ꯅꯍꯥꯛ ꯑꯩꯒꯤ ꯅꯥꯛꯇ ꯍꯟꯕꯗꯤ ꯍꯜꯂꯛꯂꯦꯗꯅ꯫ ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯁꯣꯏꯗꯅꯃꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯖꯔꯝꯂꯤꯕꯗꯨꯗꯤ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯂꯩꯅꯕꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯂꯩꯖꯕ ꯁꯦꯜꯌꯦꯛ ꯑꯍꯨꯝꯗꯣ ꯄꯤꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯄꯨꯛ ꯊꯟꯅꯅꯕ ꯆꯥꯔꯨꯔꯕ ꯃꯇꯨꯡꯗ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅꯃꯛ ꯍꯟꯖꯔꯛꯀꯅꯤ ꯍꯥꯏꯖꯔꯝꯂꯤꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯖꯤꯁꯤꯅ ꯆꯦꯟꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯍꯦꯝꯗꯥꯟꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯄꯗꯨꯗ ꯌꯨꯝꯊꯪꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯝꯗꯥꯟꯕꯨ ꯃꯍꯩ ꯍꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯍꯧꯈ꯭ꯔꯦ꯫ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯀꯥꯖꯤꯄꯥꯅ ꯃꯆꯤꯟꯖꯥꯛ ꯊꯤꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯇꯥꯡꯕ ꯃꯅꯤ ꯑꯃꯈꯛ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯇꯥꯔꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯥꯖꯤꯄꯥꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯁꯨꯡ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯤ ꯂꯩꯕꯥꯛ ꯑꯃꯕꯨ ꯂꯩꯕ ꯌꯥꯒꯗꯕ ꯃꯅꯤ ꯑꯃꯅꯤ꯫ ꯑꯩꯅ ꯃꯁꯤ ꯑꯩꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯅꯥꯛꯇ ꯄꯨꯔꯨꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯃꯅꯤꯁꯤ ꯀꯗꯥꯏꯗꯒꯤ ꯍꯨꯔꯥꯜꯂꯨꯔꯤꯕꯅꯣ ꯍꯥꯏꯗꯅ ꯋꯥꯍꯪ ꯀꯌꯥꯃꯔꯨꯝ ꯍꯪꯂꯛꯄ ꯌꯥꯏ꯫ ꯃꯍꯥꯛꯄꯨ ꯃꯔꯥꯜ ꯁꯤꯕꯤꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯈꯨꯜꯂꯛꯄꯅꯤ ꯈꯨꯝꯂꯒꯁꯨ ꯃꯤꯌꯥꯝꯅ ꯁꯖꯤ ꯑꯁꯤꯅꯕꯨ ꯀꯝꯗꯧꯅ ꯃꯅꯤ ꯈꯨꯟꯗꯨꯅ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯣ ꯑꯁꯨꯝ ꯍꯥꯏꯅ ꯑꯩꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯐꯨꯕꯤꯕ ꯌꯥꯏ꯫ ꯃꯅꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯑꯋꯥꯕ ꯇꯥꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯅꯤꯁꯤꯕꯨ ꯃꯄꯨ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯗꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯩ ꯊꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯥꯖꯤꯄꯥ ꯃꯍꯥꯛꯀꯤ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯃꯅꯥꯛꯇ ꯍꯟꯖꯤꯟꯕ ꯇꯧꯗ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗ ꯀꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯗꯕ ꯃꯤꯁꯛ ꯑꯃꯈꯛ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6ꯅꯤ ꯀꯣꯏꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯀꯥꯖꯤꯄꯥ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯂꯝ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯀꯥꯖꯤꯄꯥꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯂꯝꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯨ ꯎꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯨ ꯇꯝꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯃꯅꯤꯗꯨ ꯎꯅꯥ ꯈꯔꯅ ꯌꯣꯝꯁꯤꯜꯂꯒ ꯃꯌꯥꯗ ꯆꯤꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯝꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ
Kajipabu uba matamda ngaknarami. Ningthaudugi hojangdu hek yobagadi Kajipa yamna kanna ho iningthau haina kanna laurammi. Asumna Kajipana hanjin kaurakpasida Laikolda potharaga lairamba ningthauna manaida hanglammi. Kanano aigi hojangshida asuk hauna aibu hanjin kauribasibo. Manaina amuk khumlatlammi. Iningthau angakpani. Fajakraba mirol ngang ngamba saji amakhaknani. Iningthaubu hojangda kauraga lairibase. Ha, kari haiba. Saji amani haiba. Phare. Adudi sajido hausikmak aigi naksida changhalao. Asumna hairamlaga ningthaudu mage konungda changkhre. Aduga mahak singasanda phamlaga lairammi. Masidagidi manaiduna Kajipabu ningthaudugi manakta pusilaklammi. Ningthauna hairammi. Hai, kana lay. Matik magun lairaba sajisida pi apaba amakhak tharaga phamallo. Aduga magi sananaba kharasu puthorau. Wasi tabada manaisingdu khudakta ningthauduna hairiba pumnamak taurammi. Aduga ningthauduna Kajipada hairaklammi. Aigi nungsiraba marup. Nahakna maphamsida lakliba asibu ningthau aingondagi kari apamba laibagino. Kajipana khommi. Iningthau aihakna laklibase. Aigi mapu ibungona iningthaugidamak khudol amakhak thabirai. Masi puraga lakjaribani. Asumna hairaga Kajipana siklaga purakliba manidu ningthaudugi mamangda puthoraklaga utlammi. Ningthauna unana yomlibadu hangduklammi. Aduga yengluba matamdadi madu achauba mani amakhak oiramle. Manidu urubadagidi ningthaudu apamba amasung mihobana masadu thumhatlammi. Aduba mahak masi pumnamak phatharaga Kajipada amuk tapna hanglaklammi. Nahaki mapuna aigi iphamda tanglaba manisi khudon tamlaklibasibu aigi iphamdagi kari apamba leibage. Masida Kajipana khommi. Aigi ibungogi manakta masidagi henna mamal tanglaba mani kayamarum leihori. Adubu nanai aihaknadi puba ngamdabanina masigi ahongba karisu leitaba mani masase. Masi hana puraklaga iningthaugi amata poksabi maza ibimabu aihaki mapu ibungogi loinabi oinanaba pau pujaraklibani. Adubune iningthau ahongba manisi puraklaga nasanupibu haibala haiduna aibu lana khanbigadoribra. Aina hairiba wafamse iningthauna yabiba taragadi aigi mapu ibungogi manakta lehoriba tanglaba hira mani mukta kayamarumdo sagol garida hablaga iningthaugi nakta thajarake haihowi. Wadu tarubada ningthau yamna ngakna khumlatlammi. Kari haiba. Nahakna purakliba manisibu karisu leitabani haiba. Nahaki mapuna aigi amata poksabi isanupibu magi oige haibadi. Ningthau aihakidi laibak phabani. Mahaki nakta lehori hariba manisingdo aigi nakta amuk puraktragasu yare. Nahaki mapu ibungoda aihakna ayabado pirakle haibagi paudu haujikmak marik sumna nahaki napuda tamuro. Adugane nahaki napudugi mingdi karibu kaubage. Masida Kajipadu yamna matau mana khumlaklammi. Iningthau aigi mapu ibungogi mingdi Sultan Dhara kaujaido. Iningthaubu tabidibara. Mingsi malem pumnamakna ikai khumnariba mapuduni. Ningthaudusu hana takhidrabasu leibak amagi ningthau amadabu asigumlaba saknairaba misak amabu khangde khaikigadra haina khanbadagi akhangba saraga khumlatlammi. O Sultan Dhara oire. Aihakidi laibak yamna phaba oigadoribani. Masidagidi Kajipana phare adudi ai amuk chacharage. Iningthauna yabirakpagi pausi aigi mapu ibungoda tamlurage. Aduga mathangi numit 13 subada amuk lakcharage. Asumna hairamlaga Kajipadu Hemdangi manakta chatkhre. Asomdana kamdauri Hemdan mahaki nungsiraba saji masadu hanjilaktabadagi awaba khanglaga leiringai Kajipadu chonglaga mahaki manak tamna chansilakpadu urammi.
ꯍꯦꯝꯗꯥꯟ ꯆꯦꯟꯁꯤꯜꯂꯒ ꯀꯥꯖꯤꯄꯥꯕꯨ ꯀꯣꯜꯂꯒ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯖꯤ ꯀꯥꯖꯤꯄꯥ, ꯅꯍꯥꯛꯄꯨ ꯉꯍꯥꯟ ꯃꯈꯩ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯨꯕꯒꯦ? ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤꯗꯃꯛ ꯑꯐꯕ ꯄꯥꯎ ꯑꯃꯈꯛ ꯄꯨꯔꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕꯁꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯑꯩꯍꯥꯛꯅ ꯇꯧ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯃꯛ ꯇꯧꯕꯤꯌꯨ꯫ ꯑꯣ ꯐꯔꯦ, ꯀꯔꯤ ꯄꯥꯎꯅꯣ ꯅꯍꯥꯛꯅ ꯄꯨꯔꯛꯂꯤꯕꯗꯨꯕꯣ? ꯑꯗꯨꯒ ꯑꯩꯕꯨꯅ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ? ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯩ ꯂꯣꯏꯅꯃꯛ ꯇꯧꯒꯅꯤ꯫ ꯅꯍꯥꯛꯅ ꯅꯨꯡꯖꯤꯡ ꯃꯔꯛꯇ ꯑꯣꯜꯂꯣ ꯍꯥꯏꯔꯕꯁꯨ ꯑꯣꯜꯂꯒꯦ, ꯑꯋꯥꯡꯕ ꯆꯤꯡꯖꯥꯎ ꯀꯥꯎ ꯍꯥꯏꯔꯕꯁꯨ ꯀꯥꯔꯒꯦ꯫ ꯅꯍꯥꯛꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯑꯩꯅ ꯁꯣꯏꯗꯅꯃꯛ ꯇꯧꯅꯤꯌꯦ꯫ ꯃꯄꯨ ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯑꯔꯨꯕ ꯋꯥ ꯅꯠꯇꯦ꯫ ꯑꯩꯅ ꯆꯥꯅꯕ ꯄꯣꯠꯂꯝ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯃꯈꯛ ꯊꯦꯡꯅꯖꯔꯛꯂꯦ꯫ ꯃꯐꯝꯗꯨꯗ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯣ ꯆꯥꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯈꯥꯛꯂꯝꯂꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯥꯎꯕ, ꯌꯥꯝꯅꯁꯨ ꯊꯨꯝꯕ ꯆꯥꯅꯕ ꯃꯈꯜ ꯑꯃꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯆꯥꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯎꯕꯅꯤ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯑꯊꯨꯝꯕꯅꯤꯁꯨ ꯍꯥꯏꯕ? ꯑꯗꯨꯕꯨ ꯑꯊꯨꯝꯕ ꯑꯍꯥꯎꯕꯒꯤꯁꯨ ꯑꯈꯥꯕ ꯂꯩ ꯍꯥꯏꯅꯕ ꯄꯥꯎꯔꯧ ꯑꯃꯗꯤ ꯂꯩꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯨꯝꯕ ꯆꯥꯅꯕ ꯈꯥꯛꯂꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯕꯨꯅꯣ? ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯩꯅ ꯊꯝꯂꯝꯂꯤꯕ ꯑꯊꯨꯝꯕ ꯑꯗꯨꯒꯤꯗꯤ ꯑꯈꯥꯕ ꯑꯃ ꯐꯥꯎꯕ ꯂꯩꯔꯣꯏ꯫ ꯐꯔꯦ, ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯔꯦ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯤ꯫ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯒ ꯆꯠꯄꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯑꯃꯠꯇꯁꯨ ꯍꯪꯕꯤꯔꯛꯀꯅꯨ꯫ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯃꯛ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯇꯧꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯦꯝꯗꯥꯟ ꯀꯥꯖꯤꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯍꯧꯈ꯭ꯔꯦ꯫ ꯃꯉꯥꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯦꯝꯗꯥꯟ ꯑꯃꯁꯨꯡ ꯀꯥꯖꯤꯄꯥ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯀꯥꯖꯤꯄꯥꯗꯨ ꯍꯦꯝꯗꯥꯟꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯇꯨꯔꯦꯜꯁꯤꯒꯤ ꯃꯄꯥꯟꯗ ꯎꯞꯂꯒ ꯑꯃꯨꯛꯇꯪ ꯍꯤꯞꯄꯤꯌꯨ꯫ ꯍꯦꯝꯗꯥꯟꯁꯨ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯔꯦꯜꯗꯨꯒꯤ ꯃꯄꯥꯟꯗ ꯍꯤꯞꯂꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯥꯖꯤꯄꯥꯅ ꯍꯦꯝꯗꯥꯟꯒꯤ ꯃꯊꯛꯇ ꯆꯣꯡꯈꯠꯇꯨꯅ ꯅꯦꯠꯂꯝꯃꯤ꯫ ꯆꯩꯅꯥ ꯐꯪꯂꯕ ꯍꯦꯝꯗꯥꯟ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯂꯥꯎꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯥꯖꯤꯄꯥ ꯇꯣꯛꯂꯣ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯦꯝꯗꯥꯟꯒꯤ ꯃꯊꯛꯇ ꯆꯣꯡꯂꯒ ꯂꯩꯔꯝꯕ ꯀꯥꯖꯤꯄꯥꯗꯨ ꯂꯦꯞꯂꯝꯃꯤ, ꯑꯗꯨꯒ ꯍꯦꯝꯗꯥꯟꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, ꯃꯄꯨ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯕꯤꯔꯝꯃꯨ꯫ ꯑꯩꯍꯥꯛ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯃꯛ ꯍꯤꯞꯂꯝꯈꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯥꯖꯤꯄꯥꯗꯨ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯥꯖꯤꯄꯥꯅ ꯍꯦꯛ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯃꯔꯨꯝ ꯊꯥꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯥꯖꯤꯄꯥ ꯑꯃꯁꯨꯡ ꯁꯨꯜꯇꯥꯟ ꯙꯔꯥꯕꯨ ꯂꯥꯛꯄ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯎꯔꯝꯃꯤ꯫ ꯀꯥꯖꯤꯄꯥꯅ ꯇꯐꯤꯡ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯉꯝꯕ ꯁꯥ, ꯁꯨꯜꯇꯥꯟ ꯙꯔꯥꯁꯤ ꯃꯐꯝꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯖꯤꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯥꯗ ꯎꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯂꯣꯏꯅꯅ ꯁꯨꯜꯇꯥꯟ ꯙꯔꯥꯕꯨ ꯑꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯀꯥꯖꯤꯄꯥꯁꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯞꯁꯤꯟꯅꯔꯒ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯀꯤ ꯃꯄꯨ ꯏꯕꯨꯡꯉꯣꯗꯣ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤ, ꯁꯨꯜꯇꯥꯟ ꯙꯔꯥꯕꯨ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯧꯔꯕꯒꯦ? ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯀꯤ ꯃꯄꯨ ꯏꯕꯨꯡꯉꯣꯗꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯦꯟꯅꯔꯒ ꯆꯠꯄꯗꯣ ꯄꯥꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯄꯨ ꯏꯕꯨꯡꯉꯣꯒ ꯑꯩꯍꯥꯛ ꯈꯛꯇꯪꯒ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯑꯇꯥꯡꯕ ꯃꯅꯤ ꯃꯨꯛꯇ ꯀꯌꯥꯃꯔꯨꯝ ꯄꯨꯔꯒ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯃꯪ ꯐꯥꯎꯔꯛꯄꯒꯤ ꯂꯝꯕꯤꯗ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯈꯔ ꯊꯦꯡꯅꯕꯗꯒꯤ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯃꯨꯟꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨꯁꯨ ꯃꯐꯤ ꯃꯔꯣꯜ ꯐꯥꯎꯕ ꯁꯦꯒꯥꯏꯕ ꯃꯈꯩ ꯐꯨꯕꯤꯔꯒ ꯊꯅꯝꯂꯦ꯫ ꯑꯗꯨꯅ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯏꯅꯤꯡꯊꯧꯗꯒꯤ ꯑꯩꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯁꯦꯠ ꯆꯥꯅꯕ ꯐꯤꯔꯣꯜ ꯈꯔꯒ ꯁꯒꯣꯜ ꯑꯃꯈꯛꯀ ꯄꯤꯕꯤꯅꯕ ꯄꯥꯎꯁꯤ ꯇꯝꯂꯨꯅꯕ ꯑꯩꯕꯨ ꯊꯥꯔꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯁꯨꯜꯇꯥꯟ ꯙꯔꯥꯕꯨ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛ ꯑꯃꯗꯤ ꯑꯩꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯣꯠꯂꯝꯁꯤꯡꯗꯣ ꯄꯨꯔꯒ ꯆꯠꯂꯁꯤ꯫ ꯏꯅꯤꯡꯊꯧ ꯉꯥꯏꯕꯤꯈꯣ, ꯑꯩꯍꯥꯛꯀꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯑꯩꯍꯥꯛ ꯈꯛꯇꯅ ꯄꯣꯠꯂꯝꯁꯤꯡꯗꯣ ꯄꯨꯔꯒ ꯂꯥꯛꯎ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ,
ꯍꯩ ꯇꯥꯔꯤꯕ꯭ꯔꯥ ꯅꯈꯣꯏ ꯑꯩꯍꯥꯛꯀꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯍꯥꯞꯂꯤꯕ ꯑꯆꯧꯕ ꯎꯄꯨꯗꯨꯗꯒꯤ ꯃꯃꯜ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯤꯡꯗꯣ ꯂꯧꯊꯣꯛꯂꯒ ꯌꯣꯝꯁꯤꯜꯂꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯥꯏ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯁꯒꯣꯜ ꯁꯪꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯔꯕ ꯁꯒꯣꯜ ꯑꯃꯈꯛ ꯈꯜꯍꯜꯂꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯄꯣꯠꯂꯝꯁꯤꯡꯗꯨ ꯁꯒꯣꯜꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯝꯃꯤ ꯃꯇꯨꯡꯗ ꯁꯖꯤꯗꯨꯗ ꯁꯤꯟꯅꯔꯒ ꯁꯨꯜꯇꯥꯟ ꯙꯔꯥꯒꯤ ꯃꯅꯥꯛꯇ ꯊꯥꯈꯤ ꯀꯥꯖꯤꯄꯥꯅ ꯍꯦꯝꯗꯥꯟꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯦꯝꯗꯥꯟꯗꯨ ꯃꯁꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯎꯞꯂꯒ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯀꯥꯖꯤꯄꯥꯅ ꯍꯦꯝꯗꯥꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯝꯃꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤꯗꯃꯛ ꯈꯥꯛꯂꯝꯃꯤ ꯍꯥꯏꯕ ꯑꯍꯥꯎ ꯑꯊꯨꯝꯗꯣ ꯆꯥꯅꯕꯗꯣ ꯄꯨꯔꯒ ꯂꯥꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯥꯖꯤꯄꯥꯅ ꯍꯦꯝꯗꯥꯟꯗ ꯇꯨꯔꯦꯜꯗ ꯀꯨꯝꯂꯒ ꯏꯔꯨꯖꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯍꯦꯝꯗꯥꯟꯅ ꯈꯨꯝꯂꯛꯂꯝꯃꯤ ꯀꯥꯖꯤꯄꯥ ꯑꯩꯍꯥꯛꯇꯤ ꯏꯁꯤꯡꯁꯤ ꯁꯣꯛꯇꯕ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯅ ꯇꯨꯔꯦꯜꯁꯤꯗ ꯀꯨꯝꯂꯒ ꯏꯔꯨꯖꯕꯁꯦ ꯑꯩ ꯀꯨꯝꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯝꯊꯤꯕ ꯁꯥ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯕ ꯌꯥꯏ ꯃꯗꯨꯅ ꯑꯩꯍꯥꯛꯄꯨ ꯁꯣꯛꯍꯟꯕꯁꯨ ꯌꯥꯏ ꯃꯁꯤꯗꯒꯤꯗꯤ ꯀꯥꯖꯤꯄꯥꯅ ꯍꯦꯝꯗꯥꯟꯕꯨ ꯇꯨꯔꯦꯜꯒꯤ ꯃꯄꯥꯜꯗ ꯂꯦꯞꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯅꯃꯛ ꯆꯥꯝꯊꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯄꯤꯔꯛꯂꯤꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡꯁꯤꯡꯗꯣ ꯁꯦꯠꯆꯤꯜꯂꯕ ꯃꯇꯨꯡꯗ ꯀꯥꯖꯤꯄꯥꯅ ꯍꯦꯝꯗꯥꯟꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯇꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯍꯥꯏꯕꯗꯣ ꯄꯣꯛꯂꯕꯅꯤ ꯅꯍꯥꯛꯀꯤ ꯂꯝꯒꯤ ꯃꯤ ꯑꯃꯠꯇꯅꯁꯨ ꯅꯍꯥꯛꯄꯨ ꯅꯁꯛ ꯈꯪꯕ ꯉꯝꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯗꯥꯟꯕꯨ ꯅꯤꯡꯊꯧꯗꯨꯒꯤ ꯀꯣꯅꯨꯡ ꯇꯥꯟꯅ ꯄꯨꯔꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯅꯨꯡꯗꯨ ꯌꯧꯔꯛꯂꯝꯃꯤ ꯀꯥꯖꯤꯄꯥ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯍꯦꯝꯗꯥꯟꯗ ꯍꯥꯏꯔꯝꯃꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯂꯝꯁꯤꯒꯤ ꯅꯤꯡꯊꯧꯗꯨꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤꯗꯣ ꯅꯍꯥꯛꯀ ꯂꯨꯍꯣꯡꯅꯕꯒꯤꯅꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯕꯤꯔꯛꯄ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯈꯛꯇꯃꯛ ꯇꯧꯕꯤꯌꯨ ꯍꯦꯝꯗꯥꯟꯁꯨ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯀꯥꯖꯤꯄꯥꯅ ꯍꯦꯝꯗꯥꯟꯗ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯃꯤꯡꯗꯨ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯃꯁꯤꯗ ꯍꯦꯝꯗꯥꯟꯅ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯂꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯏꯃꯤꯡ ꯍꯦꯝꯗꯥꯟ ꯀꯧꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯀꯥꯖꯤꯄꯥ ꯅꯣꯛꯇꯨꯅ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯍꯧꯖꯤꯛꯇꯤ ꯍꯦꯝꯗꯥꯟ ꯀꯧꯗ꯭ꯔꯦ ꯅꯍꯥꯛꯀꯤ ꯅꯃꯤꯡꯁꯤ ꯁꯨꯜꯇꯥꯟ ꯙꯔꯥ ꯀꯧꯔꯕꯅꯤ ꯃꯁꯤꯕꯨ ꯃꯨꯟꯅ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯨꯒꯤ ꯀꯣꯅꯨꯡ ꯌꯧꯅꯅꯕ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯍꯦꯝꯗꯥꯟ ꯑꯃꯗꯤ ꯀꯥꯖꯤꯄꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯥꯖꯤꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩꯍꯥꯛꯀꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕ ꯄꯥꯝꯂꯤ ꯊꯨꯔꯤꯕ ꯃꯈꯩ ꯃꯍꯥꯛꯀꯤꯗꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯅ ꯂꯨꯍꯣꯡꯒꯗꯕ ꯃꯇꯝꯁꯤ ꯈꯔ ꯊꯨꯅ ꯂꯦꯞꯅꯕ ꯇꯥꯛꯄꯤꯔꯛꯏꯗꯣ ꯑꯣ ꯃꯗꯨꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯦꯛꯇꯃꯛ ꯁꯨꯜꯇꯥꯟ ꯙꯔꯥꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯅꯥꯏ ꯑꯃꯈꯛ ꯊꯥꯔꯒ ꯄꯟꯗꯤꯠ ꯑꯃꯈꯛ ꯀꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯇꯥꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯨꯜꯇꯥꯟ ꯙꯔꯥ ꯑꯃꯗꯤ ꯅꯤꯡꯊꯧꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯥꯖꯤꯄꯥꯅ ꯍꯦꯝꯗꯥꯟꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯩ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯈꯛ ꯆꯠꯂꯨꯈꯤꯒꯦ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯕꯤꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯥꯖꯤꯄꯥꯅ ꯍꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯁꯨꯜꯇꯥꯟ ꯙꯔꯥꯅ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯑꯣꯏꯅ ꯑꯩꯍꯥꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯇꯥꯔꯦ ꯑꯩꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣꯕꯨ ꯑꯩꯍꯥꯛꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯅꯤꯡꯊꯧꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯝꯃꯨ ꯀꯥꯖꯤꯄꯥꯅ ꯎꯃꯪ ꯋꯥꯃꯪ ꯐꯥꯎꯔꯒ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯐꯖꯔꯕ ꯌꯨꯝ ꯉꯥꯛꯇ ꯇꯥꯕ ꯂꯝ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯅ ꯂꯝꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯂꯝꯗꯨꯗ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯁꯥ ꯁꯟ ꯐꯥꯎꯕ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯔꯝꯗꯦ ꯀꯥꯖꯤꯄꯥꯅ ꯑꯁꯨꯝ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝ ꯅꯤꯡꯊꯤꯖꯔꯕ ꯑꯇꯥꯡꯕ ꯅꯨꯡ ꯉꯥꯛꯇꯅ ꯁꯥꯕ ꯑꯆꯧꯕ ꯀꯣꯅꯨꯡꯒꯨꯝꯂꯕ ꯌꯨꯝ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯀꯥꯖꯤꯄꯥ ꯃꯇꯣꯝꯇ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯃꯁꯤꯅꯤꯗꯅ
ꯑꯩꯍꯥꯛꯀꯤ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯀꯣꯅꯨꯡ ꯍꯥꯏꯕꯗꯣ꯫ ꯍꯥꯞꯆꯔꯤꯕ ꯋꯥꯔꯤꯁꯤ ꯈꯔ ꯁꯥꯡꯕ ꯑꯗꯨꯒ ꯔꯦꯀꯣꯔꯗ ꯇꯧꯕꯗ ꯈꯔ ꯊꯦꯡꯈꯤꯕꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯍꯟꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯔꯣꯏꯕ ꯁꯔꯨꯛꯇꯨ ꯃꯊꯪ ꯑꯃꯨꯛ ꯁꯣꯏꯗꯅꯃꯛ ꯍꯥꯞꯆꯔꯛꯀꯦ꯫